Government of Manipur ge assistant drug controller Dr. N. Hemantan Kangla Manipur Leingakna media platform sinda amadi account ta manufacturing license yaudana sungba Kapsingadouri Manipur da popular government ama link raba matung ahanba oina maram da lanjena duna lairiba IDP singa MLA singa unahannabagi thorang ama hayeng pangthoknanaba seli official oiba paw amana high advertisement tawba yade amasung khamchana langolda housing mechanism for lairiba mafam aduda pangthokna thoram ama saruk yagni Mapung oina assembly constituency sing da changjafam lauduna internally displaced persons sing aduga Kendra adugi MLA ga unahannaba Leingakna khanaba thorang amasili thoram asi mari leinaba district authority makhasinbani natraga opposition amasung ruling haiba leitana namyam da level officer singapullaga IDP singna haujik thengnariba khudong chadaba sing adu karino Makoigi oiba khudaki awat apana singba kari leibage haibadu kupna yangsalaba matungda governmental report langkal angadori paw asina makhata na hai state asida internally displaced person lising yang khaiga mapal rom leiri sing amasung tamda leiriba IDP khudingmakki oina tangai fadaba potchai sing leijanaba hayengi thoram asigi manungda IDP amamamda lupa lising aniga chamriga kungi changda masa masagi account da district authority na kafangadori High representative asi IDP sing aduna mon mampak na singba leijanaba amasung atay tangay fadaba polam sing leibada mateng pangbo oina pibani hairi masigi damakta DCG staff sing amasung MLA sing na hayeng thoram pangthokadoriba mafam sing da chatuna yang sinba hongna kre Sengmai assembly constituency gi oina di IDP lising amagi mathakta awaba pibam da leiri makoi hayeng gi thoram da saruk yahanbaga loina Sanfam sing adusu khudaki oina makoi gi account ta kafannaba thorang tauri opposition gi MLA singsu asigumba thoram asida saruk yanaba mari leinaba DC singna invite tawba laikre marak asida anoba government asina mamang thakta chingi mafam singda chattuna cabinet mifam phamkhibadu makha samthaba oina ngasi nongmanini asigi manungda senapati district ta cabinet phamgadori cabinet minister sing amasung official sing imphal dagi national highway 2 da chatkedori National Highway 2 da Meitei Chatpa YADABAGI MARAM THONGAM MALEM THONGAM na kota WAKATKHRE kotu na kihalakpada action lawdabagi matangdasu yengsinbinaba haijakre National Highway singda aki akhang yaudana chatok chachin tawba yahandabaga loinana Committee on Tribal Unity kotu amadi atay kuki organization singna kihalakpagi mayokta state amadi central government na matikchaba action lokat pangamdabagi matangda Transgender social activist MALEM THONGAM na High Court of Manipur ki Chief Justice to WAKATKHRE wakat cherol asigi matung ina state amadi central government na constitution gi article 256 amasung 257 ngak na mathau pangthok pangamdre mamang da kai henba thong cha thabak watugi mayokta FIR lokat pagaloina na matikchaba action lokat pina bawakal labasu ngasi phawba hiram asigi matangda Leingakna matikchaba thorang amata lokalak palaitri Union government na National Highway sing ngakpagi thaudang mapung phana lawba ngamdabana micham miyam na sunga sesu lambi asida aki akhang yaudana chathok chachin tawba fangdre kumja lising ani kunga humdoi gi me ahumdagi horaga state asida law lektabaga pangkak oiduna lakli law na yadaba mongda kotuna athingba thamdana India gi citizen singi fundamental right khongawnari highway sing thingkhibana Meitei truck driver amadi lalol itik tawriba miyoi cha kaya awaba mayoknari haina palladuna Zerol asina hai ka henba thongda kihan khangan bagi thong cha tharakpana thurup asigi miyoi singna kangpok pi faur ga chatpangamdri atoppa state ta mahi tamliba mahiroi sing amadi ana layangi tangai fadana mapal lebak ta chatliba miyoi sing aeroplane tongba natna atoppa pambai leite senthok nemba state asida khundariba Meitei furup ki miyoi singna tangai fadaba thabak ki chathok chachin tawbada aeroplane tongba maramna yamlaba senpham ama chading tawhalli Akaknaba furup amana khundariba state ama faunu chatliba National Highway da aki akhang yaudana chathok chachin tawba phangandaba haibasi Constitution gi Article 14 da yauba right to equality da khongawnabani lambi thingkhibana maram oiraga tangai fadana changdaba yadraba polamsing amadi hidak langthak sing ka hena maman wangkhal libasida Leingakna matik chaba thorang amatta lokhat pangamdre kumja lising ani kunga humdoi gi medagi Meitei singna Kangpopi fauna chathok chachin tawbada Armed Forces na athingba piriba asigi maram Judicial Commission ama semduna thigathanba mataw tai haiba yauri Leima khongda changsil lamba counter blockade ke khongjang khudaktagi handok le haina
LACO na thadorokpa cherol amana phongdorakli Leimakhongda changsalakhiba counter blockade ki khongjang adu ingtapa phibam kahemdanabagi wakhalonda Khudaktagi handokle haina Leimakhong Area Chief Organization LACO na thadorokpa cherol amana phongdorakli Zerol asina makha tana hairibana counter blockade asina mapung oina sohaliba liangmai ichin inaw amadi mafam aduda khundaba kuki furup ki myoy singdani Nongmei surga hingliba myoy singda apanba pibaga loinana mahim masing tambada chawna akaiba thohalle Micham miyamgi awaba yenglaga dangai fadana counter blockade ki khongjang handoknaba firep lawrakpani Kanglup masen nungsi chanana hingminaba haiba wakhalon asina mang tharga lambi thingba tokhibani Zap manaba mongda atopa furup ki myoy singnasu makhan lekhampokpi amadi ireng village da chathariba lambi thingbagi khongjang handokhigani haibagi thajaba lei furup masel amana amada ikai khumnabaga loinana tung koina nungsi chanana hingminaba haiba wakhalon asida chetna thajaba thami counter blockade ki khongjang handokba asina maram oiraga tongan ba furup singi marakta leiramba wakhal tanadaba singko handuna ing tapma phibam hanjalakpa oirasanu hainasu cherol asina makha tana phongdokli license yaudana sungba hidak sing advertisement toram labadi jail da thamba yauna lupa lising yankai fawwa fine thian bayai haina Dr. Hemantana phongdokre kanagumba miyai singna media amadi social media platform singda Miyam da lana thaja handuna manufacturing license yaudana sungba hidak advertise tawba natraga State Drug License Authority gi ayaba yaudana ayush production yolam labadi logi matung ina chairak phangani haina Directorate of Ayush Government of Manipur gi Assistant Drug Controller Dr. N Hemantana khangalakdi social media platform singda amadi pauche da manufacturing license yaudana sungba hidak sing yole haibagi pau phangbadagi wafam asi phongdokhibani Directorate of Ayush ki Director Dr. Akoi Jamlokendro ki Chamber da Drug and Magic Remedies Act lising amaga sama panyankai marigi makhada misleading advertisement tawba yade amasung Drug Regulatory Mechanism for Ayush Drugs the Drugs and Cosmetic Act 1940 of Ayush Drug haiba thim ani asida miyam da wakhal loksing ohinaba pangthokpa paugi mifam aduda Dr. Hemantana makha tana hai Ayush ki hidak ama herbal drug ake amaugi cosmetic amadi eye drop na singba fai natraga hidak adu chabana hakchang da kanaba pi haina miyam da lana thaja handuna competent authority dagi license yaudana sungba hidak sing social media platform sing amadi pause sing da advertisement toram labadi sahi ama jail da leba yauna lupa lising yankai fawba fine thian bayai haiki Lupa lising yankai fawba fine thian bayai haiki